mayambu ahanmaktada channel asigi maikaidagi taramna oksari ngasi aina mayamgidamak ahing adugi lambida kauba wari ama amuk puduna laksari aina wari si pathoksaba matamda soikhilan khiba yaurabasu mayamna ngakpiu haizari mayamgidamak leizare ahing adugi lambida marup sing wari si yamna akiba wari ama budinati adubu wari sigi mapung oiba saklon lawgadoriba nupa sina nupi ama tattana thengna khibagi wari aduga tungkona nupi du ahingba mi natti haiba khanglaki adubu madu khanglaba fawba mahakna nupi du unaba tattana satkibagi wari aduga marup mayam wari si haudringaida aina haijiningbadi mayamna wari si tabada kide haina haibirakpasu yai aduna aina su haijariba sini wari si yamna kiba wari natti kanagumba hingliba misak amaga thawai amaga unabagi wari ni adubu thodok adu yamna pukning singsiningai oi aduna wari sibu loiba fawba tahaningi maramdi miyoibana sidaba tungda kari oirakpage haibadu wari sigi aiba sina marik sumna phongdoklami wari si aina sahi kharagi mamangda mela amadagi leirakpa lairik amada thengnakiba wari ni wari sigi aibagi mamingna alokik desai koi wari si aiba masamakna thengnakiba asengba wari ni adudi mayam wari si aigi khonjelda aiba alokik desai gi saktam loduna tahanjaraki adudi wari si haujarak lagi puna taminarasi aigi ming alokik desai masigi wari si yamna chamba akiba wari natti masida karigumba sakti amadi aronbu wari kaya amasu yauri adubu sengna hairabadi masi aigi yamna akpa yamna tangna thokpa mikup thotok singi manungda amani masi 1955 ki wari matamdu aina sahi kuntaret surakpa aduwai gi wari ni September ki tarik 12 da ai Himachal shehar gi mandi koba khungang amada aigi ipu ibok unanaba khungangi yumda satnaba numit yungba pung 12 dagi ai Mumbai dagi thoklakhi adubu lakpagi lambida khangaudana aigi gari tire puncture oirakhi maduna maram oiraga yum yobada yamna thengzilakhi Himachal shehar dagi mandi satnaba lambi ani khak leirami adubu lambi amadi mandi khungang yobada matam yamna sangi aduga lambi amadi irai laina samjinba yai adubu asamba lambi dudi numidangi matamda yamna mamba pongsik sikpa maphamni adubu ai matam madu yam thengzilakpana gari tayar hek sinjinba loibaga khara samba lambi duda satlami matam madu numidangi pung mapan makhai rom tarakpa duwai aina gari sum thoduna lakpada khangaudana lambi gi matai da nupi ma gari khambinaba makut haidun leiramba ukhi ai khajik tang khanjana ki Soroki matai thangba nakaladuda asauba singjau ama lei madugi hek mamangda piktakpa yum amasu leiba uki aina khanbada nupi du yumadudagi thorakpa mali aina aigi gari edu nupi dugi manakta thaujinduna khami nupi du yengbada sahi 15-16 mukki mali aina gari hek khamaga nupi du aigi gari da sangsillaktuna gari mingselda thong hangbinaba kok thilakhi aina gari mingseladu leitharaga mangonda yengi nupi du yengbada yamna ningthijabi nupi amani magi maithong aduda yamna ingtappagi mami ama suttai mahak salawar sut ama setli ingbani na magsam amadi makokta phi ama su yesili aina mangonda hangi kari taurage mahakna paukhummoina hairaki ai anjanda satkadabani khitang urgent oire nahak aibu khara thinbiramba yagadra taubagi budi aisu ngasaidagi pung 9 rom gari thaurotlibani aduga nupi duna hairiba anjan hairiba mafam madusu mandi satpagi lambida leiri maramaduna aina nupi dubu pubi khrage haina khanki aduga aisu itomta asikpaduga lakpanina wari sana satminanaba kanano amadi yaure khanduna mangonda aina gari da tongnaba ayaba piki nupi edu mamangi sit aduda kakhatuna phami aduga aikhoini mafam adudagi satpa haurami ngahak leiraba matung aikhoini na wari watai saba hauraki nupi duna magi maming puspa kawi mahak magi mama unaba mafam aduda lakhibani adubu athengmagi bas nanthokibadagi mafam aduda arakpa gari amada yaunaba ngairambani haiduna wari lirakhi magi wari du tabada aidi yamna akpa ma phauki athengba ahing asida magi mama duna laisabi nupi asibu matomta satkinaba thadorakliba sibu karigino haina khanki aduga aina nupi duda su madugi maramda hangki adubu nupi duna mahak yamna thuna sattaba yadabagini natrabadi maduna mabu saktoklaba matungda tapna thinbige haibani adubu mahak masa khangnung nungairaktabadagi chattaba yadaduna thoraklibani haiduna aingonda haiki
ꯑꯩꯈꯣꯏꯅꯤ ꯆꯠꯅ ꯆꯠꯅ ꯂꯝꯕꯤꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯈꯤ꯫ ꯑꯗꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯨꯡ ꯑꯃꯔꯣꯝ ꯐꯥꯖꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯑꯟꯖꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯈꯥꯝꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯒꯥꯔꯤ ꯈꯥꯝꯈꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯑꯩꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ, ꯑꯗꯨꯒ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃꯁꯨ ꯂꯩ꯫ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ꯫ ꯃꯍꯥꯛ ꯈꯨꯗꯛꯇ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯤ, ꯅꯠꯇꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯁꯤꯈꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯌꯨꯝ ꯆꯤꯡ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯔꯕꯗꯤ ꯑꯩꯁꯨ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯄ ꯌꯥꯒꯗ꯭ꯔꯣ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯅꯠꯇꯦ ꯅꯠꯇꯦ, ꯑꯁꯤ ꯐꯥꯎꯕꯇꯪꯅꯤ, ꯃꯈꯥ ꯇꯥꯕꯗꯤ ꯌꯥꯔꯅꯤ, ꯑꯩ ꯅꯪꯕꯨ ꯅꯣꯡꯃꯃꯨꯛ ꯎꯅꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯆꯠꯂꯨ꯫ ꯑꯩꯅ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯑꯣꯟꯕ ꯑꯃ ꯇꯧꯔꯛꯄꯗꯨꯕꯨ ꯈꯪꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕ ꯑꯟꯖꯟ ꯍꯥꯏꯕ ꯃꯐꯝ ꯑꯗꯣꯝꯗ ꯏꯪꯒꯤꯠ ꯇꯧꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯃꯤ ꯑꯃꯠꯇ ꯇꯥꯕ ꯎꯈꯤꯗꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯑꯩ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯄꯨ ꯏꯕꯣꯛꯀꯤ ꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯏꯄꯨ ꯏꯕꯣꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯊꯦꯡꯅ ꯌꯧꯔꯛꯄꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯄꯨꯁꯄꯥꯒ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯈꯤ꯫ ꯋꯥꯔꯤꯗꯨ ꯍꯦꯛ ꯇꯥꯕꯒ ꯏꯄꯨ ꯑꯃꯗꯤ ꯏꯕꯣꯛꯅ ꯑꯩꯉꯣꯟꯗ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯒꯥꯔꯤ ꯈꯥꯝꯗꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏ ꯑꯗꯨ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯣꯛꯄꯒꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏꯅꯕꯤ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯟꯗ ꯊꯥꯖꯕ ꯀꯌꯥ ꯊꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯋꯥ ꯑꯗꯨꯕు ꯊꯑꯣꯏꯅ ꯇꯥꯔꯨꯕ ꯇꯧꯗꯨꯅ ꯇꯨꯝꯕ ꯆꯪꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩ ꯌꯨꯝꯗ ꯄꯣꯊꯥꯈꯤ꯫ ꯑꯗꯨꯒ ꯍꯤꯃꯥꯆꯜ ꯁꯍꯔꯗ ꯂꯩꯕ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞ ꯈꯔꯒ ꯍꯧꯅꯗꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯑꯟꯖꯜ ꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯤꯞ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯨꯅ プラン ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯇ꯭ꯔꯤꯞ ꯑꯃ ꯆꯠꯂꯝꯃꯤ꯫ ꯑꯟꯖꯜ ꯌꯧꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗ ꯇꯥꯂꯛ ꯑꯗꯨꯗ ꯆꯤꯡꯊꯛꯇꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯔꯒ ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯃꯔꯝꯗꯤ ꯑꯟꯖꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯆꯤꯛꯄ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗꯕ ꯃꯐꯝꯅꯤ꯫ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯎꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯛꯈꯤ, ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯃꯛꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯁꯄꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯣ꯫ ꯑꯩꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯂꯩ, ꯅꯨꯄꯤ ꯌꯥꯎꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯪꯉꯤ, ꯑꯗꯣꯝꯒꯤ ꯌꯨꯝ ꯊꯪꯅꯕ ꯃꯌꯥ ꯑꯅꯛꯄꯗ ꯑꯇꯣꯞꯄ ꯌꯨꯝꯗꯤ ꯂꯩꯕ꯭ꯔꯥ? ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯠꯇꯦ, ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯁꯤꯁꯨ ꯂꯧꯕꯨꯛꯀꯤ ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩ ꯈꯖꯤꯛꯇꯪꯗꯤ ꯉꯛꯄ ꯐꯥꯎꯈꯤ꯫ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯉꯤ, ꯑꯗꯣꯝ ꯁ꯭ꯋꯥꯏ ꯃꯌꯥ ꯑꯁꯤꯗꯒꯤ ꯄꯨꯁꯄꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯈꯪꯕꯤꯕ꯭ꯔꯥ? ꯃꯍꯥꯛꯁꯨ ꯁ꯭ꯋꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯄꯨꯁꯄꯥꯒꯤ ꯃꯔꯝꯗ ꯍꯦꯛ ꯍꯪꯂꯨꯕꯗꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯛ ꯃꯛꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯄꯨꯁꯄꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ, ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯩꯍꯥꯛ ꯏꯇꯣꯝꯇ ꯄꯨꯛꯅꯤꯡꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯖꯈꯤ꯫ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ? ꯑꯩꯅ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯈꯤ, ꯑꯩꯅ ꯄꯨꯁꯄꯥꯕꯨ ꯅꯨꯃꯤꯠ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯡꯍꯟꯗꯨꯅ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯨꯝꯊꯍꯧꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ꯫ ꯑꯩꯅ ꯑꯍꯜ ꯑꯗꯨꯗ ꯍꯧꯕꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯀꯝꯗꯧꯅ ꯄꯨꯁꯄꯥꯅ ꯂꯝꯕꯤꯗ ꯉꯥꯏꯔꯝꯕ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯄꯨꯁꯄꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯍꯜ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯨꯁꯄꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯁꯄꯥꯅ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯅꯨꯃꯤꯠ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯄꯨꯁꯄꯥꯕꯨ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯨꯝꯅ
Puspa athengbada bus nanthokkhibadagi arakpa gari ama khamduna tonglaga lakpagi lambida thawriba gari driver adu yu thaksillaga lakpana maram oiraga gari thauna nupa adu uirakpadagi gari accident thoktuna Puspa amadi nupa adu tamthina soki adubu nupa adu di hingauki aduga Puspa di kudakta mafam aduda mathwai mangki asumna Puspa sikibagi wari pumba ahal aduna aingonda likhi adubu aidi haujik fawba ahal adugi wari dubu thajaba ngamkhidi natraga numit aduda aina thengnariba nupi edu atopa Puspa kaubi nupi ama oirambasu yai haina khanki adubu mamai thangda aina ahal aduga makhogi yum aduda satki adumna aina yum aduda khonghek thangjinbada matagi phaklang aduda photo ama thetpa ukhi photo aduda lei pareng ama su huppi photo adubu ururaba tungdagidi aingonda leiramba thajadaba singnaba pumba loina mangki photo aduda yauriba nupi edumakni aina numit nini gi mamangda ukhibado mani Puspa ahal asigi masa nupi mahak sahi taragi mamangda sikhrabani mafam aduda lepna khanghodana aigi wakhalda karigumba khara khalaki madudi karigumba numit aduda aina Puspa gi matung inaduna yum masida laklamlabadi kari oiramgani aina mabu thengnariba numit adu September gi tang 10 thoidani adubu aina amukka hena akiba angpa phaukribadi Puspa na leikidriba numit adu su sahi 10 gi mamangi September gi tang 10 thoi numit adu maktadani ai kibana isa pumba humangna punup lupki aina makhoigi imungi mipum khudingmakta hangki karigumbada imungi miwoisingna Puspa bu ukhiba thengnakhibadi leibra adubu ibung adugi mipum khudingmakna ukhide hairakhi adumna ai mafam adudagi halakpagi lambida mafam aduwaigi maramda khangba miwoising amadi lambiduda toina chathok chasin tauba miwoisingda makhoina karigumbada sahi 15-13 lomgi nupi amabu lambida ngairamba thengnakhiba yaubra haina hangki adubu miwoi amatana thengnai hairakhidi aduga aigi shuti su matam loisilakhi ai shuti loiduna Mumbai da amuk hanki Mumbai da laklaba adu phawba aigi wakhalda hanjinna Puspa gi maramda khanduna leiki aigi pukningda su wahang kaya ama itomda hangjaki karigumba mahak sahi 10 gi mamangda sikhiba oirabadi mahak asuk kuiba matam asi kadaida leiriba aduga sahi 10 gi matungda khanghodana mahakna lakpagi maramna karigino aduga mahakna atopa miyoising amadi magi hek imung manungi miyoising pumnamakpu hundoklamlaga karigino ai khaktada uhalliba aduga numit aduda su mahakna aibu karigumbada amuk unakhisi hairamliba duna karigino adubu pumnamak asi oiduna su mahakna aibu awafamda tahaningba natraga hatokke haina khanbadi natte haibasidi ai munna khangi madu natrabadi numit aduda mana aibu irai laina hatpa yarabani maramdi aikhoini pung amarom satminaribani asumna ai wakhalda wahang kaya amaga loinana nongma matam asum hokiduna ai wakaldagi Puspa gi wakhalladu nongmagi mami samba haurakhi adugi marak aduda aina anoba thabak amada join tauki adudagi office ki thabak amadi atai thabak kaya amana aisu ka hena thabak sinki adumna thabak tawraba matung sahi ani romdi ai Himachal da ibok ipugi yumda satpangam khidi adubu sahi ani dugi marakta ipuga ibokana Mumbai da laklambadudadi ai makhoiga unakhi aisu office tagi shuti lobo phangkhidi adubu mamai thangda sanglaba sahi ani gi matungda ai office tagi matam khara sangna shuti phangki aduna aina Himachal chatnaba warep lawkhi Himachal chatpagi lambi gi maramda hek khallubada nahonana Puspa gi maramda amuk ningsinglakhi khangde adubu handak mukti ai mahaka unaba phangdara phangloidra haibasu aduga karigumba aiga maga amuk unaragana kari thoklagaba aibu maga unabana sumgadra mangonda magi maramda hangsira ai masi pumba khallubada akibadi phaukhidi adubu mahakna aibu unaba pamlabadi ai sumabu uningbana langtaknakhi ai ahingi pung 11 gi athengbada Himachal yaunaba Mumbai dagi thuna yangna thoklakhi adubu handak mukti mahakpu mafam kadaida su uba phangkhidi aina khoini ahanba thengnakhiba mafam aduda gari khamduna minute 10 rom mabu ngaiduna leikhi adubu mahakpu soidana uba phanakhini haibagi thajaba amaga loinana mahakpu ngaiduna leikhi adubu gari sukana khidi mahak uba phangkhidi aina khali ahanba thengnakhiba numit adu tan chana rubana oirambasu yai khanduna ai amuk satkhi adugi matung chahi amaga su amuk haukhri amuk su ai
Himachal Zatnaba Tanja Amuk Pangki. Aduwai matam madu aigi ipuna khungangda family pumbagi party ama susili. Adubu aigi suti phangbada khajiktang thengbana maram oiraga aigi ima babadi mangjaunana khungangda satkhri. Aduga aisu suti hek phangbaga ahing adumaktada amuksu ai Himachal yaunaba tholakhi. Hanagum ai handak muksu Mumbai dagi athengba ahingda tholakhi. Adubu handak mukti Puspagi maramda ai wakhalda karisu ningsingba phaukhidi. Aduga aina Himachal yorokpada pung barorom tarami. Adubu aina Puspabu thenakhiba mafam madu yorokpada kuiraba sahi marigi matungda mafam adumaktada Puspa leptun leiramba ukhi. Adubu handak mukti mahangna aibu uraga gari khamnaba makut hairakhidi. Magi matau adu aina sodana gari khambani haina thajaba mali. Aina magi hek mamangda sangsinduna gari khami. Aduga mahak aigi gari mamangda sangsillaktuna lepki. Mikup adumaktada aina gari yengi. September gi tang 12 ni. Mahana gari gi thong tapna hangdoklaga kakhattuna tuminna phami. Magi masada mahakna sahi mari gi mamangda setkiba salawar suit adumak setli. Aduga makokta phi adusu adumak kuppi. Aduga magi ing lauba maithong adusu ahongba leiramde. Magi matau adu uraga aingonda aki tujungba karisu phaukhidi. Maramdi mahakna aibu sokuningba amadi hatokningba karisu yaudi. Aduga aikhoini amuk hek satpa haubaga mahakna aingonda hanglakhi. Haujik nahak aigi maramda amadi ai kanano haiba khanglabani. Nahak aibu kiba phaudabra? Aina mangonda haiki. Tasengbadi ai nangi maramda khanglaba matung angpa phauki. Adubu akibadi phaudi. Maramdi nahakna aibu sokuningba hatokningba karisu leiti. Puspana mangak nomduna but amadi thawai khudimak mahak kumba nati. Atopa thawai kharadi yamna sathiba oigali haiduna ingit tawrakhi. Adubu haujiksu aigi thamoida wahang kayama leirami. Puspaga ahanba thengnakraba amadi magi maramda khanglaba tungda aina masigi maramda but pret amadi asiba thawai singi maramda lairik kayama paki. Aduga laitinga mari leinaba mioi kayama gi manakta sattuna masigi maramda khangnaba hotnakhibani. Aduga haujikna aigi garida aigi hek nakalda thawai amaga phaminaduna satlibani. Aigi oinadi madu pungnumak adu yamna ngakpa amani. Adugi matung aina mangonda wahang kayama hangba haurakhi. Aduga mahaknasu aigi wahangi paukhum khudimak marik chumna sugaina taktuna aigi paukhum piki. Mahaki paukhum sing adu kayamuk yamna sandukna amadi masa tana haibage haibabu aina ngasi numit chuppa ama lirabasu loiba nairoi. Aduga aina mamangda lairik oina pakhiba amadi akhang ahi singdagi takiba khangkiba sing aduga su chap chana Puspana hairiba sing aduga sanarami. Mahakna aingonda mioibana siramdai amadi siraba matungda kaidowi amadi kari oirai haibasu marik chumna haiki. Aina Puspada mahak siraba tungda aikhoini unadringaigi mamangi sahi 10 adu matau karamna amadi kadaida leibage hangki. Mahakna aigi paukhum piduna hairaki. Madudi mahak siraba matungda apaiba nungshitki marakta manil loina tinduna koipai paiduna leikhi. Aina hangi karigino nangna sahi 10 asigi matungda atai mioi amatabu khandana wari mayam asilina bagidamak aibu khalliba. Puspana aigi paukhum piduna hairi. Maramdi asuk kuiba sahi 10 asida nahak khaktani aibu uba ngamba amadi aigi khonjelbu taba ngamkhiba. Taibang pala sida leiriba mioi ama hekna thawai singbu uba ngamba natte. Aduga masiga chap manana asiba thawai singsu kanagumba ahingba mioi ama hekka unaba amadi wari sanaba yade. Aina mangonda amuksu hangi. Adu oirabadi mamangi sahida aini Himachalda mafam aduda lakpada nangbu karigi uba phangkidribano. Puspana maramdi numit adugi ahing adumadi mahak asigumba saklona si lauduna uhonba ngamkhidi. Adubu mahakna aina mabu ngaiduna leiba adu ubadi ngamkhi. Aina wahang amasu amuk hangki. Nahakpu asumna kayam kuina leikidoribano. Aduga karam kanda anauba mapok amada halakadage natraga kari oikhini. Puspana hairi magi thawai si matam kharadi nungsit marakta tarang malang pana sida paiduna leikhini. Maramdi maki khusi edu gari accident amada leikhidabani. Magi punsi sengjel loidringaida lamakhangda sikhibani. Aduna sahi kharadi koipai paiduna leikhini. Adugi matung sargagi leikol haiba mafam aduda satkani. Karigumba laibak pharagana mathangi mapokta anauba punsi ama oina poklabasu yai.
Aina Puspada, Karigumba aina nangbu, amuk unage hairabadi, nahak aibu unaba yagadra hangki. Mahakna, magidi mafam matamgi apun balaiti, koi pai paiduna lairibani. Adabu aina hektamak uningi haiduna, toina unabadi yaroi. Maramdi asumna asiba thawai amana, ahing basinga unaba haibasi aphabanati. Mahakna duma taurabadi, asi lebakta, mahaki sangjapam panglaroi. Wari sana aikoini sumlakpana mahaki accident thoktuna sikiba, mafam adu yaurakhi. Mahakna aingonda wari pumba likhi. Accident adu thokpaga, mahak garidagi paithokhtuna nung amada haksinki. Aduga, mikup adu maktada, mahaki thawai mangkhibani. Aikoini phanakuina wari sanaki. Mahakna haibada mahakti, kanagumba punsigi lama khangda laibak thiduna, laikhidraba kayagi thawaibu asi lebakta, sathananaba hotnabada makhoigi mateng panunaba, thabak asibu mangonda asi lebaktagi sinarakpani haiduna su hairakhi. Ngahak leiraga mahakna aingonda, mahaki chatpagi matam yauri, mahak chatlage hairakhi. Aina mangonda aroibu oina mahak aiga amuk unaba phangkhidra hangki. Mahakna paukhum pirakhi, mahakti aina unaningba matamda unaba yai. Adubu mana hana haikiba mawong aduda unagani. Aduga mahakna matomta leiba matamda mabu uba phangani su hairami. Adusu ahingi matam khaktada ugani. Aduga aroibada mahakna aikhoini toina unadanaba su hairami. Maramdi mana aduma taurabadi asi lebaki satna kanglonda akaibo oirakani. Aina sumangonda ai magi satna kanglon adu kaihenba pamde haiki. Adubu mahakna unabada kairodaba matang oirabadi mahak aigi imangda thokpirakpa yagadra hangki. Yarabadi aihak yama nungaijagani haiki. Adugi matung mahak amamba marak aduda khajik lapthokkiduna mami samki. Aisu aigi garida kakhatuna chatki. Numit aduna Puspaga aiga anirak suba unabani. Adugi matung sahi amasu haukhri. Adubu aigi Puspaga unakhidi. Adugi matung amukkasu sahi ama leiraga aigi pabungsu thabaktagi retire lawki. Aduga aikhoi saharda anauba yum ama leinaba thirami. Nongma pabunga aigi sattuna mafam ama yenglubani. Mafam adu laurasi hainasu decision lawki. Yamna thuna aikhoi dil amasu sign taunaba taurami. Property adugi mamal ngangnanaba dealer amadi loan gi matangda benga wari su sanaduna loirami. Asumna thabak mayam ama question seluraga ai yama sokthaduna yumda halakhi. Ai numit adu numidangi sak toklaba tungda yum mathakta haksik ngahak langba oina karakhi. Yumthak aduda kanasu leite. Ai itomda hangat handa sattuna haksik langlami. Aina maninglomda hek aithorokpada phalangi kasin thangba amamba matek aduda mami sami gumba ama leiramba ukhi. Ai khajiktangdi pakhatpa phauki. Kana oiraba jatno. Aduga matam adudadi aigi wakhalda Puspagi maramda karimata ningsinglubasu leikhidi. Adubu thong amadi aigi hek maningda lei. Aduga mami du adudagi lakpadi natti. Mahak atopa mafam amadagi lakpani. Ai tapna mami dugi manaka sangsinki. Adubu madu atai kanasu oiramde. Mahak Puspa oidun leiramki. Mahak handak mukti aigi yumthakta uba phangki. Ai mabu amuk anna ubada yama nungaiki. Adubu aina mangonda wahai ama phawba haiba nangdringaida mahakna aingonda asumna hairaki. Ai mafam masida maram ama khakki lakpani. Nahak nakhoina anauba thiriba yumpham aduda amuk hanna chatkanu. Madu nangi khudong thiba oiba yai. Ai nangi nafamda asikhak haigi lakpani. Ai magi wadu tabada angakpa phawki. Karigino mana aingonda asumna hairiba. Tasengbadi yumpham madu yamna chawba apartment amani. Aduga apartment dealer aduga yamna thajaba mawongda yumpham madugi deal tawnakhibani. Adugi sumathakta bank owner ga su wari pumba loisinkrabani. Asuk yamba thabak mayam asi loiraba matungsida masigi nupi sina aibu khamliba karigino haina khanki. Aina mangonda masigi maramsu hangki. Adubu mahakna masigi matangda karisu haikide. Adubu mahakna iseng sengna masigi yumpham masi ai amadi aigi imungi khudong thiba oigani haiki. Puspagi khonjel aduda yamna pakhatchaba amagi mami su tai. Kudak aduda aina dil adubu cancel tawnaba warep lawki. Maramdi ai Puspa yama thajaki. Aina mangonda ai mafam aduda chatlaroi haiki. Aigi wadu tabada mahak nokphet toromlaga khajik lapthokhiduna ahangma malangda tinkhri. Adugi matung aini yumphamgi dil adubu cancel tawki. Aduga aina mafam adugi matangda khara kupna hangduna thijillubada yumpham adugi mapuduna
ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯃꯛꯇꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯌꯨꯝꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯨꯁꯄꯥꯅ ꯑꯩꯕꯨ ꯈꯥꯝꯂꯤꯕꯗꯨ ꯃꯔꯝ ꯑꯁꯤꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯁꯄꯥꯒ ꯑꯩꯒ ꯀꯌꯥꯔꯛ ꯑꯃꯁꯨ ꯎꯅꯈꯤ꯫ ꯑꯩꯅ ꯅꯣꯡꯃ ꯃꯉꯣꯟꯗ ꯃꯥꯒꯤ ꯐꯣꯇꯣ ꯑꯃ ꯀꯥꯞꯍꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯣꯇꯣ ꯀꯥꯞꯀꯦ ꯍꯥꯏꯕꯗꯤ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯒ ꯁꯤꯔꯕ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯁꯤꯡꯂꯤ꯫ 2005ꯀꯤ ꯇꯥꯔꯤꯛ 5ꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯑꯩꯅ ꯄꯨꯁꯄꯥꯕꯨ ꯎꯕ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ꯫ ꯑꯩꯅ ꯃꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯂꯩꯈꯤꯅꯕ ꯃꯪꯒꯣꯜ ꯄꯤꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯍꯦꯛꯇ ꯂꯩꯖꯔꯨꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯂꯩꯕꯅꯅꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯍꯜꯂꯤꯕ? ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ꯫ ꯑꯐꯕ ꯊꯋꯥꯏ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ꯫ ꯃꯔꯨꯞ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫